ꯖꯥꯇꯤꯒꯤ ꯃꯄꯥ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯥꯂꯦꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯅꯥꯏꯕ ꯑꯍꯤꯡꯁꯥꯕꯥꯗꯤꯅꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅꯗꯤ ꯍꯥꯏꯕꯤꯔꯝꯃꯤ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏꯕ ꯍꯥꯏꯕꯁꯤꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯨꯝꯗꯨꯅ ꯂꯥꯛꯄꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯆꯤꯡꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯅꯔꯒ ꯑꯆꯨꯝꯕ ꯃꯑꯣꯡ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯔꯕꯁꯨ ꯑꯉꯝꯕ ꯁꯦꯠꯇꯨꯅ ꯆꯥꯅꯕ ꯃꯥꯅ ꯈꯟꯕ ꯑꯃꯗꯤ ꯇꯧꯕ ꯈꯛꯇꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯆꯨꯝꯒꯦ ꯆꯨꯝꯃꯨ ꯂꯥꯟꯒꯦ ꯂꯥꯜꯂꯨ ꯃꯁꯥ ꯍꯤꯡꯍꯧꯔꯒ ꯂꯤꯠꯍꯧꯔꯒ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯃꯤ ꯑꯇꯩꯅ ꯑꯋꯥꯕ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯅꯔꯛꯂꯦ ꯃꯁꯤꯗꯗꯤ ꯒꯥꯟꯙꯤ ꯅꯤꯇꯤꯒ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ ꯍꯥꯏꯅꯕꯁꯨ ꯂꯩ ꯍꯧꯖꯤꯛꯁꯤ ꯀꯂꯤꯖꯨꯛꯀꯤ ꯈꯝ ꯊꯦꯡꯕ ꯃꯇꯝꯅꯤ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨ ꯂꯩꯔꯔꯣꯏ ꯑꯗꯨꯕꯨ ꯀꯂꯤꯖꯨꯛꯇ ꯈꯨꯗꯩ ꯀꯪꯕ ꯅꯪꯗꯦ ꯍꯥꯏꯅꯩ ꯃꯗꯨꯗ ꯑꯁꯥ ꯇꯧꯒꯗꯕꯇ ꯃꯉꯥꯏꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯑꯣꯏ ꯃꯔꯤꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ A.K. ꯃꯤꯁ꯭ꯔꯥꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯑꯅꯤꯒ ꯎꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯣꯔꯛꯅꯕ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡꯅꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯊꯣꯛꯂꯛꯏ ꯀꯥꯎꯟꯁꯤꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯕ ꯗꯥꯕꯤ ꯇꯧꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒꯀꯤ ꯃꯃꯥꯡꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯇꯥꯏ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯂꯦꯞꯄ ꯇꯥꯏ ꯍꯥꯏꯕ ꯀꯟꯗꯤꯁꯟ ꯊꯝꯂꯛꯄꯒꯨꯝꯕ ꯋꯥꯐꯝꯗ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤ ꯅꯥꯀꯜ ꯅꯥꯃꯠꯇꯅ ꯌꯥꯔꯣꯏ ꯇꯝꯄꯥꯛꯀꯤ ꯐꯨꯔꯨꯞ ꯑꯁꯤꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯈꯨꯠ ꯍꯟꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯀꯅꯥꯅ ꯀꯅꯥꯗ ꯍꯥꯟꯅ ꯈꯨꯠ ꯊꯥꯔꯛꯈꯤ ꯍꯥꯏꯕꯁꯤ ꯅꯧꯍꯧꯅ ꯍꯥꯏꯅꯔꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯌꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯁꯥꯟꯇꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯂꯥꯛꯍꯟꯅꯕ ꯀꯟꯅ ꯋꯥ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯇꯝꯄꯥꯛꯀꯤ ꯐꯨꯔꯨꯞ ꯑꯁꯤꯅꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯁꯦꯟꯇꯔꯅ ꯂꯧꯈꯠꯂꯛꯄ ꯐꯥꯎꯕ ꯎꯅꯅꯤꯡꯗꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯕ ꯅꯠꯇꯅ ꯑꯇꯩ ꯗꯤꯃꯥꯟ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯈꯤꯕ ꯃꯤꯌꯥꯝꯅ ꯏꯈꯪ ꯈꯪꯅꯔꯕꯅꯤ ꯏꯁꯣꯔꯅ ꯄꯤꯕ ꯇꯥꯟꯖꯥꯅꯤ ꯇꯥꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯈꯨꯠ ꯊꯥꯒꯗꯕꯅꯤ ꯈꯠꯅꯕ ꯍꯧꯒꯗꯕꯅꯤ ꯈꯠꯅꯔꯤꯕ ꯃꯈꯩ ꯇꯣꯡꯖꯕ ꯂꯩ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯥꯎꯕ ꯊꯥꯒꯠꯂꯛꯈꯤꯕ ꯂꯩꯔꯦ ꯇꯝꯄꯥꯛꯀꯤ ꯐꯨꯔꯨꯞ ꯑꯃꯅ ST ꯗꯤꯃꯥꯟ ꯇꯧꯏ ꯗꯤꯃꯥꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅꯅ ꯁꯦꯟꯇꯔꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯔꯤꯄꯣꯔꯠ ꯑꯃ ꯁ꯭ꯇꯦꯠꯇꯒꯤ ꯀꯧꯕ ꯑꯃꯗꯤ ꯗꯤꯃꯥꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯔꯠꯇ ꯋꯥꯀꯠ ꯂꯥꯛꯄꯗꯒꯤ ꯁꯦꯟꯇꯔꯗ ꯁ꯭ꯇꯦꯠꯅ ꯊꯥꯐꯝ ꯊꯣꯛꯄ ꯔꯤꯄꯣꯔꯠ ꯊꯥꯅꯕ ꯈꯪꯍꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯔꯤꯇꯤ ꯔꯦꯂꯤ ꯑꯃ ꯆꯠꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯌꯥꯎꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨꯅ ꯂꯥꯟ ꯆꯠꯊꯔꯛꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯇꯝꯄꯥꯛꯀꯤ ꯐꯨꯔꯨꯞꯅ ꯈꯠꯅꯕ ꯍꯧꯕꯗꯧꯅ ꯍꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯗꯤ ꯃꯁꯥ ꯂꯤꯠꯅꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯈꯪꯅ ꯑꯆꯨꯝꯕꯗꯨ ꯅꯝꯁꯤꯜꯂꯒ ꯃꯁꯥ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯗꯕ ꯉꯝꯂꯣꯏ ꯂꯥꯟ ꯇꯧꯅꯔꯕꯗꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯊꯕꯛ ꯇꯧꯅꯔꯛꯀꯅꯤ ꯀꯤꯂꯣꯃꯤꯇꯔ 7-9 ꯂꯥꯟꯅ ꯄꯥꯏꯔꯛꯂꯒ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕ ꯃꯤꯁꯥꯏꯜ ꯔꯣꯀꯦꯠ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯐꯥꯎꯕ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯒ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤ ꯅꯥꯀꯜ ꯅꯥꯃꯠꯇꯅ ꯌꯥꯔꯣꯏ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯄ ꯀꯥꯡꯕꯨꯅ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯜꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯁꯨ ꯀꯂꯤꯖꯨꯛꯀꯤ ꯈꯝ ꯊꯦꯡꯅ ꯃꯆꯠ ꯑꯣꯏꯕ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯇꯕ ꯅꯠꯇꯦ ꯇꯥꯂꯛꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯚꯥꯞ ꯇꯥꯅꯗꯕꯁꯤꯡ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯇꯧꯕꯇꯕꯨ ꯅꯣꯡꯃꯩ ꯕꯣꯝ ꯄꯥꯏꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯤꯕꯁꯤꯡꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯃꯥꯟꯕ ꯃꯑꯣꯡꯗ ꯇꯝꯄꯥꯛꯀꯤ ꯐꯨꯔꯨꯞ ꯑꯁꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯣꯏ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄꯗ ꯊꯤꯡꯂꯨꯕꯒꯤ ꯂꯩꯉꯥꯛꯇ ꯄꯦꯟꯗꯕ ꯋꯥꯐꯝ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯆꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯄꯁꯤꯡꯒ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯥꯛꯏ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕꯗꯤ ꯁꯦꯟꯇꯔꯒꯤ ꯊꯧꯗꯥꯡ ꯆꯥꯎꯏ ꯑꯃꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯈꯤ ꯀꯔꯝꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯊꯤꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯥꯟꯇꯤ ꯄꯣꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯊꯕꯛ ꯂꯧꯈꯠꯀꯦ ꯍꯥꯏꯔꯕꯗꯤ ꯁꯦꯟꯇꯔꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯆꯨꯝꯃꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯕꯛꯁꯤꯡ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯂꯧꯈꯠꯂꯛꯂꯤ ꯍꯥꯏꯕꯕు ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯂꯧꯈꯠꯄꯗꯤ ꯆꯪꯏ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯝꯅꯃꯛ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯇꯥꯏ ꯑꯃꯅ ꯂꯥꯜꯂꯕꯁꯨ ꯑꯃꯅꯕꯨ ꯆꯨꯝꯂꯕꯁꯨ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯂꯥꯜꯂꯤ ꯍꯥꯏꯅ ꯈꯪꯍꯟꯕ ꯇꯥꯏ
ꯑꯅꯤꯃꯛꯅ ꯂꯥꯜꯂꯒꯅ ꯑꯅꯤꯃꯛ ꯆꯩꯔꯥꯛ ꯐꯪꯍꯟꯕ ꯇꯥꯏ ꯃꯤꯑꯣꯏ ꯆꯅꯤ ꯍꯨꯝꯐꯨꯔꯣꯝ ꯁꯤꯔꯒ ꯃꯤ ꯀꯨꯟꯊ꯭ꯔꯥ ꯍꯦꯟꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯎꯐꯨꯟ ꯑꯣꯟꯕꯗ ꯈꯨꯜ ꯀꯌꯥ ꯄꯨꯝꯇꯦꯝ ꯇꯦꯝꯊꯣꯛꯈ꯭ꯔꯕ ꯃꯤ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯍꯨꯝꯐꯨꯔꯣꯝ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗꯅ ꯂꯩꯔꯛꯄ ꯆꯍꯤ ꯑꯅꯤꯔꯣꯝ ꯐꯥꯔꯛꯀꯗꯕ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯌꯥꯝꯅ ꯇꯞꯊꯅ ꯂꯩꯔꯒ ꯊꯕꯛ ꯂꯧꯈꯠꯄꯅꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ ꯏꯁꯝ ꯁꯝꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯇꯕ ꯌꯥꯎꯔꯕꯗꯤ ꯆꯠꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯣꯔꯛꯅꯕ ꯁꯦꯟꯇꯔꯅ ꯍꯣꯠꯅꯕ ꯇꯥꯏ